Assalamualaikum warahmatullahi wabarakatuh. Nuksiraba isinin nausing asigi video asidi mawa mapuroi basingna makoi gi loinabi nupi singi mateng tauba asi yabra yadabra nupi gi mateng tauba sida nupa sing ado nupi na ngambani haina haigadra natraga hairoidra haiba adugi mathangdani nuksiraba isinin nausing asengba makki adugumlaba mawa mapuroi basing aduna makoi gi nupi sing adugi mateng taufam thoi nupi haibasidi aigi damakta mateng taunaba lakpani haina khalloidabani makoina suba nomba tawriba duda ikuisu saruk yafam thoi karigino haiba matamda nupi haibasidi ayamba matamda imung manunggi thabuk ingkhang ayamba nasoi hairiba thabuk ingkhang suriba duda koina mateng tawdraga kanada hairuni nupi haibasidi aswon bineba makoina khudingmak tawba ngamoi makoina ngamdaba kaya su yori hairiba ngamdaba sing ado nupa oiba ikoina hairiba nupi sing adugi damakta mateng tawfam thoi ikoina khoidi tokro Allah ge nabi karim sallallahu alaihi wasallam fawba Allah ge nabi karim sallallahu alaihi wasallam gi loi nabi hazrat Aisha radhiyallahu ta'ala anha gi mateng torommeba masita natte atopa azwaj mutahhara sing gi mateng torom hazrat Aisha radhiyallahu ta'ala anha na hai madudi Allah ke Nabi Karim sallallahu alaihi wasallam ase ayam matamda aina yumgi thabu ingkhang subu matamda saruk yabi aigi mateng tawbi haina aina tan hawu matamda ising pusan biri asumna aina thabuk ama tawu matamda su Allah ke Nabi Karim sallallahu alaihi wasallam na aigi mateng tawbi hai karigum bahek azal lorak pataragadi Allah ke Nabi Karim sallallahu alaihi wasallam ase masjid ki megairam dasal chat khiram hai riba wafam masjid daga ikoina khangba ngammi madudi Allah ke Nabi Karim sallallahu alaihi wasallam na mahaki loi nabi gi mateng tawraga ikoina di karigi tawroi haibase aduga nupi gi mateng tawri me haiduna adal laura phawba adan gi khonjen tara phawba masjid ki megai da satriba namaz hondriba side aran bohigani mateng tawgadabani tawgumsung namaz matam yorok pataragadi masjid ki megai da satlaga namaz adu hana solugadami nuksiraba isina nausing aduna maram moiraga aikoina nupi oibesing asigi mateng tawu matamda aikoibu nupi na ngambani haina lawkhini haibagi wakhal ase thadokpiu nupi na ngamba haibasi karino nupi na aduda satlo harasu ji adada satlo harasu ji na nupi gi khudom beda ungaga nupi gi hukum gi tabe tawraga laiba dubu kaweba nupi na ngamba harasi nupi gi mateng tawba du natteba nupi haibasidi yumgi mangal neba makoi gi mateng tawdana kanagi tawgani kari guma matamda nupi singna thabuk ingkhang subu matamda makoina warakpa matamda makoi gi makhong chiklakpa matamda makok chiklakpa matamda makhut narakpa matamda nakoina su makoi gi makhong sing adu paibira su kaisu akai belaiteba nang khakki nakong paigadabani nang khakki nakok paigadabani haiba leiteba makoi gi sunang paibi da kai gumba am phawa akai belaiteba Allah ke Nabi Karim sallallahu alaihi wasallam su makoi gi mahakki lairam liba azwaj mutahharat sing adugi mateng kya torommeba masineba asengba nupi bu nuksibiba nupa haibado masineba aidi nupani aidi mayamdagi hili aina tawbata yagani haibe wakhallado thadokpiyo aina hojik hazrat Aisha radhiyallahu ta'ala anha na heramba wafam ama thamjakibado wakhal munna khan thabiyoba Allah ke Nabi Karim sallallahu alaihi wasallam phawba nupi gi mateng torommeba aduga aikoidi nupi na ngammi haikini haiduna aikoidi akanaring sahabagi thabuk ado thadokpiyo aikoina songba matamdasu nupi haibasidi fazanna ingna tapna makoida samjaigadabneba makoida phuba saiba tawroidabneba matai manau haibase parman oina gari amada sakani pale hairiba sakani adugi manungdage amma yakhidaba taraba adoiba taragadi gari adu chelo yaroiba gari adu chena nabage damakta sakani yaba mathau taiba mawung asigumna imung ado santi gi sata nungai yaifana len gi haiba taragadi
matai manau ani adu nungsi chanana laifam thoeba nungsi chanana lairakadoriba si karma matamdanoba amana amagi mating taurakanda amana amagi awabadu khangbiraba matam aduda khakta nungsi chanana laiba ngamganeba nangna thabuk surure nangna paisa mayam pijallaga nangna tawningba tawro si natteba aduna maram oiraga aikoi gyan taba mathau tai aikoi nungsi chanana laiba mathau tai Allah tabarak taala na aikoi khudingmak gyan taba ngambagi pangal thona ado pina biyo isanu wa akhiru da'wana alhamdulillahi rabbil alamin.